Famungda Longna Hiplaga social media da Communal Sagatliba lepiyu makatana chatharaklabadi madugi teksak pumba masa-masana pugadabani haina Kanglaipak Minority Welfare Organization Kmwo Manipur na thadorakpa cherol amana fongdorakli. Apunmagi saktam kaibayaroi tungi mirol kansi haiba pandamda lairiba Kmwo Manipur gi maikaidagi hauzik Manipur da miyoi kharana famungda Longna Hiplaga wakalna sagatuna social media da laiminariba furupsingi marakta Communal thoknaba wahaiwata kaya iduna Sagatliba singasi Khudakta Lepkadabani. Karigumba makatana chatharaklabadi madudagi thorakpa tekchak pumba masa-masana pugadabani hairi. Hauzik Manipurda tangdulai tadraba fibam amada lairingai chairakta wakal yaudana miyoi kharana furup maselgi marakta karigumba crime ama thokpada madugi achumba khangdana social media da wakalna sagatuna maselgi marakta nungainadanaba wahaiwata kaya iduna thagatpa organization asina thengnare. Asigumba thaudok asi taudanaba wakal khantanaba kayara khannasu khangankiba laikrabasu makatana chathaba leptri. Masina laiminariba aikoi maselgi marakta kayamuk sokhalakani haiba khanthadabagum tauri. Maramasina laiminariba aikoi maselgi marakta pamdaba thaudok thokdringai tonga sandokdringai thabak laitaba wakal khanthaba ngamdaba miyoi kharana wakal sagatpa social media da pangida iriba asi athubada tokpiyu. Madugi mahut aikoi mayam punsinduna wakal tadaba miyoising wakal tahannaba hotnabaga loinana aranba sing thidok minaduna achumba wayel fangnaba hotnaminasi isagi khutta lo paigani haibagi wakalondi langani hairi. Cherol asina makatana hai Manipurda irang ama thokpada wakal tadaba miyoi kharana maselgi marakta nungainaroidaba manba mawongda wahaiwata kaya iduna social media da Sagatliba asi maru fangna muthatnaba hotnaminasi. Masina karigumba fathaba ngamhaudabadagi thokaningdaba thaudok thoraklabadi madugi teksak pumba masa-masana pugadabani. Yariba makai kanagumbana post amada comment piba matamdasu kanglo furup sokadaba nungainaroidaba mawongda pibiganu. Asigumba maselgi marakta thokaningdaba thaudok thokpa yaba post comment tawriba singsu laingakna kupna thidoktuna makoibu wakal tahannaba hotnabiyu. Yariba makai community amagi marakta thaudok ama thorakpada social media da post tawrakpada atopa community gi miyoina chayetnaba yaba comment pibiganu. Awai akum taunaraklabadi tungda akaiba kaya thorakpasu yai. Aikoi masel wakal taminaduna afaba pauta kaya pinaduna henna nungsi chanana laiminanaba hotnaminasi hairi. Amaromda lamdamasida huranbagi masing kana hengatlaklibba asisu lairiba CSO sing amadi mari lainaba singna makoibu wakal tahanbaga loinana logi chairak fanghannaba hotnaminasi. Madudina tana miyoi amabu hekta huranbagi mingda faraga miyot minai chathabagi thawong taubiganu. Huranba singbu ningthina wakal tahanduna mahausagi punsida tilhannaba kanglu furup khaidana thaudang lauminasi. Hiramasigi matangda yamna toina awareness taubasu mathau tare. Miyamdagi pochai huraliba singnasu ai ware leitre haiduna mingondagi pot huranbagi mahutta lamdamasida lairiba CSO club mairapaibi singdagi afaba maikaida mateng launaba hotnabiyu. Loinana loop asidasu pau faubirau. Loop asinasu lamdamasigi yaifanaba oirabadi matam pumbada mateng pangnaba thong launa hangduna lairi. Lamdamasida huranba haiba misak amata laihandanaba aikoi punna watana minaduna poram yatpa mathau tare. Loinana Manipurda atenba matamda popular government ama semdana iramdam Manipur kanglaicha singi yaifanaba hotnabiyu hainasu cherol asida palli.